ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯇꯝ ꯑꯃꯗ ꯅꯤꯡꯊꯧ ꯄꯣꯏꯔꯩꯇꯣꯟꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯣꯏꯔꯩꯇꯣꯟꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯃꯤꯡꯅ ꯅꯣꯏꯅꯣꯏ ꯀꯧꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯅꯣꯏꯅꯣꯏ ꯆꯥꯕ ꯊꯛꯄ ꯌꯥꯝꯅ ꯄꯥꯝꯖꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯆꯥꯅꯤꯡꯕꯗ ꯆꯥꯗꯨꯅ ꯂꯥꯛꯄꯅ ꯂꯩꯁꯥꯕꯤ ꯐꯥꯔꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯍꯥꯛ ꯌꯥꯝꯅ ꯅꯣꯏꯕ ꯅꯨꯄꯤ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯅꯣꯏꯅꯣꯏꯅ ꯆꯥꯛ ꯄꯨꯈꯝ ꯑꯃꯗ ꯆꯥꯛ ꯃꯌꯥꯝ ꯑꯃ ꯀꯟꯅ ꯆꯥꯔꯤ꯫ ꯅꯥꯀꯜꯗꯅ ꯃꯈꯜ ꯃꯈꯜꯒꯤ ꯃꯊꯦꯜ ꯃꯌꯥꯝ ꯑꯃꯅ ꯂꯩꯔꯤ꯫ ꯆꯥꯛꯈꯨꯝ ꯑꯆꯧꯕ ꯑꯃ ꯍꯨꯛꯂꯗꯨꯅ ꯃꯊꯟꯇ ꯍꯥꯏꯖꯩ, ꯍꯥꯎꯋꯦ ꯁꯤꯃꯗꯤ, ꯉꯁꯤꯒꯤ ꯉꯥ ꯊꯣꯡꯕꯁꯤꯃꯗꯤ ꯐꯖꯅ ꯍꯥꯎꯈ꯭ꯔꯦ꯫ ꯏꯟꯁꯥꯡ ꯑꯝꯇ ꯌꯥꯎꯗ꯭ꯔꯦꯅꯦ ꯑꯩꯒꯤꯁꯦ꯫ ꯏꯃꯥ, ꯍꯣꯏ ꯏꯃꯥ, ꯑꯩꯒꯤ ꯉꯥ ꯊꯣꯡꯕ ꯑꯝꯇ ꯌꯥꯎꯗ꯭ꯔꯦ, ꯑꯩꯒꯤ ꯏꯟꯁꯥꯡ ꯍꯥꯞꯄꯣ꯫ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯍꯥꯔꯥꯅꯤꯗꯨ ꯊꯨꯅ ꯌꯥꯡꯅ ꯆꯪꯂꯛꯏ ꯑꯗꯨꯒ ꯍꯥꯏ, ꯀꯔꯤ ꯋꯥꯠꯂꯕꯒꯦ? ꯏꯆꯥꯕꯨ ꯀꯔꯤ ꯋꯥꯠꯂꯕꯒꯦ? ꯉꯥ ꯊꯣꯡꯕ ꯂꯣꯏꯈ꯭ꯔꯤꯁꯤ ꯎꯗꯕ꯭ꯔꯣ? ꯍꯥꯞꯄꯛꯑꯣ ꯍꯥꯏꯔꯒ ꯑꯩ ꯆꯥꯛ ꯆꯥꯗꯧꯕ ꯌꯥꯝ ꯋꯥꯠꯂꯤꯌꯦ꯫ ꯍꯣꯏ ꯏꯃꯥ ꯍꯥꯞꯄꯛꯀꯦ, ꯌꯥꯝꯅ ꯂꯩꯔꯤꯗ, ꯌꯥꯝꯅ ꯂꯩꯔꯤ꯫ ꯏꯆꯥꯅ ꯑꯣꯛꯇ꯭ꯔꯤ ꯐꯥꯎꯕꯅꯦ ꯍꯦꯛ ꯆꯥꯊꯣꯛꯎꯁꯤ ꯃꯉꯥꯏꯔꯦ꯫ ꯍꯣꯏ ꯏꯃꯥ, ꯑꯩ ꯂꯣꯏꯅ ꯆꯥꯒꯦ꯫ ꯑꯗꯣ ꯏꯃꯥ, ꯆꯥꯛꯁꯤꯁꯨ ꯈꯔ ꯍꯥꯞꯄꯣ꯫ ꯆꯥꯛꯁꯨ ꯍꯥꯞꯂꯛꯈꯣ ꯍꯥꯏꯕ? ꯄꯨꯈꯝ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯈꯔꯗꯨ ꯑꯗꯨ ꯍꯥꯟꯅ ꯑꯃꯨꯛꯇ ꯆꯥꯕ ꯂꯣꯏꯈꯣꯗꯅ꯫ ꯃꯁꯤꯗꯤ ꯑꯩꯅ 3-4 ꯍꯨꯛꯄꯗ ꯑꯗꯨꯝ ꯂꯣꯏꯈ꯭ꯔꯅꯤ꯫ ꯁꯤꯅ ꯑꯣꯛꯑꯣꯏꯌꯦꯕ꯫ ꯍꯣꯏꯁꯦ ꯏꯃꯥ ꯍꯥꯞꯄꯛꯀꯦ꯫ ꯏꯟꯁꯥꯡꯁꯨ ꯍꯥꯞꯀꯅꯤ, ꯆꯥꯛꯁꯨ ꯍꯥꯞꯀꯅꯤ꯫ ꯑꯗꯨꯅꯦꯕ꯫ ꯁꯦ ꯁꯤꯗ ꯍꯥꯞꯂꯒꯦꯀꯣ, ꯆꯥꯛꯅ ꯄꯨꯈꯝ ꯑꯁꯤꯗ ꯍꯥꯞꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯔꯥꯅꯤꯅ ꯃꯆꯥꯒꯤ ꯆꯥꯛ ꯏꯟꯁꯥꯡ ꯍꯥꯞꯂꯤ꯫ ꯌꯥꯔꯗ꯭ꯔꯣ ꯅꯪꯕꯣ? ꯌꯥꯔꯅꯤ, ꯁꯤ ꯍꯥꯟꯅ ꯆꯥꯈꯤꯒꯦ, ꯑꯣꯛꯇ꯭ꯔꯒ ꯑꯃꯨꯛ ꯍꯥꯏꯔꯛꯀꯦ꯫ ꯆꯥꯔꯣ, ꯏꯃꯥ ꯁꯤꯗ ꯐꯝꯒꯦꯀꯣ꯫ ꯃꯍꯥꯔꯥꯅꯤꯅ ꯃꯆꯥꯒꯤ ꯅꯥꯀꯜ ꯑꯗꯨꯗ ꯐꯝꯊꯩ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯅ ꯆꯥꯛ ꯆꯥꯔꯤꯕ ꯑꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯖꯩ, ꯑꯃꯨꯛꯁꯨ ꯍꯩꯖꯩ꯫ ꯑꯩꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯏꯆꯥꯅꯨꯄꯤꯁꯦ ꯐꯖꯕꯗ ꯂꯣꯏꯔꯦꯅꯦ ꯇꯧꯔꯤꯕꯁꯦ꯫ ꯆꯥꯕ ꯊꯛꯄꯗꯤ ꯁꯨꯛꯂꯦꯞ ꯂꯦꯞꯇ꯭ꯔꯕꯅꯤꯅ ꯐꯤꯕꯝ ꯑꯁꯤꯗꯤ ꯐꯖꯔꯦ꯫ ꯅꯣꯏ ꯍꯦꯛ ꯂꯥꯎꯔꯗꯅ ꯁꯥꯃꯨꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯔꯦ ꯍꯥꯏ ꯋꯥꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯐꯖꯩꯗ, ꯅꯣꯏꯔꯕꯁꯨ ꯏꯆꯥꯗꯤ ꯌꯥꯝꯅ ꯐꯖꯩ꯫ ꯅꯨꯄꯥ ꯑꯃ ꯐꯠ ꯆꯪꯂꯛꯏ ꯑꯗꯨꯒ ꯍꯥꯏ, ꯃꯍꯥꯔꯥꯅꯤ ꯏꯕꯦꯝꯃ, ꯃꯍꯥꯔꯥꯅꯤꯅ ꯏꯔꯣꯏ ꯑꯆꯧꯕ ꯑꯃ ꯄꯨꯔꯛꯎ ꯍꯥꯏꯕꯗꯣ ꯅꯅꯥꯏꯅ ꯄꯨꯖꯔꯛꯂꯦ꯫ ꯂꯝꯄꯥꯛꯇ ꯂꯩꯍꯧꯔꯦ꯫ ꯏꯔꯣꯏ ꯄꯨꯔꯛꯂꯦ ꯍꯥꯏꯕ? ꯐꯖꯅ ꯄꯨꯟꯗꯨꯅ ꯊꯝꯂꯝꯃꯨ꯫ ꯏꯆꯥꯅꯨꯄꯤꯅ ꯃꯗꯨꯗ ꯇꯣꯡꯗꯨꯅ ꯁꯥꯟꯅꯒꯗꯧꯔꯤꯕꯅꯤ꯫ ꯏꯆꯥ ꯍꯧꯖꯤꯛꯇꯤ ꯆꯥꯛ ꯆꯥꯔꯤ꯫ ꯐꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯅꯥꯏ ꯅꯨꯄꯥꯗꯨ ꯊꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯔꯥꯅꯤꯅ ꯃꯆꯥꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ, ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯪꯕꯨ ꯆꯥꯛ ꯆꯥꯕ ꯂꯣꯏꯗ꯭ꯔꯤꯕꯔꯣ? ꯂꯣꯏꯗ꯭ꯔꯤ ꯏꯃꯥ, ꯁꯤꯈꯩ ꯋꯥꯠꯂꯤ, ꯁꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯆꯥꯊꯣꯛꯈꯤꯗꯣꯏꯅꯤ꯫ ꯌꯥꯝꯃꯜꯂꯤꯗ ꯅꯪꯕꯨ, ꯏꯁꯦ ꯈꯔꯗꯤ ꯂꯦꯝꯍꯜꯂꯣ꯫ ꯌꯥꯗꯦ, ꯑꯃꯠꯇ ꯂꯦꯝꯍꯟꯕ ꯌꯥꯗꯦ, ꯑꯩꯅ ꯂꯣꯏꯅ ꯆꯥꯗꯣꯏꯅꯤ꯫ ꯍꯧꯖꯤꯛ ꯅꯨꯄꯥ ꯑꯃ ꯂꯥꯛꯂꯒ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯂꯤꯕꯗꯨ ꯅꯪꯕꯨ ꯇꯥꯍꯧꯗ꯭ꯔꯣ? ꯑꯩꯗꯤ ꯆꯥꯔꯤꯉꯩꯗ ꯑꯝꯇ ꯇꯥꯍꯧꯗꯦꯅ꯫ ꯅꯪꯅ ꯏꯔꯣꯏ ꯇꯣꯡꯅꯤꯡꯉꯦ ꯍꯥꯏꯕꯗꯣ ꯃꯗꯨꯗ ꯏꯃꯥꯅ ꯏꯔꯣꯏ ꯑꯃ ꯄꯨꯔꯛꯎ ꯍꯥꯏꯈꯤꯕꯅꯤ꯫ ꯏꯔꯣꯏꯗꯣ ꯄꯨꯔꯛꯂꯦ ꯍꯥꯏꯗꯅ ꯍꯥꯏꯔꯝꯂꯤꯕꯅꯤꯅꯦ꯫ ꯍꯥ? ꯏꯔꯣꯏ ꯄꯨꯔꯛꯂꯦ ꯍꯥꯏꯕ? ꯏꯃꯥ, ꯑꯩ ꯏꯔꯣꯏ ꯇꯣꯡꯂꯒ ꯁꯥꯟꯅꯗꯣꯏꯅꯤ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯎꯔꯒ ꯃꯕꯨꯛꯅꯤꯡꯗ ꯈꯟꯖꯩ, ꯃꯇꯧ ꯑꯁꯤ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ, ꯑꯉꯥꯡ ꯃꯆꯥꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩꯗꯀꯣ꯫ ꯆꯍꯤꯗꯤ ꯂꯩꯁꯥꯕꯤ ꯐꯥꯔꯦ, ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯉꯥꯡ ꯃꯆꯥ ꯑꯃꯗꯧꯅ ꯆꯥꯅꯤꯡꯕꯗ ꯆꯥꯗꯨꯅ ꯁꯦꯠꯅꯤꯡꯕꯗ ꯁꯦꯠꯇꯨꯅ ꯂꯩꯔꯤꯅꯦ꯫ ꯃꯕꯨꯛ ꯑꯁꯤꯅꯒ ꯆꯥꯎꯕꯅꯦ, ꯀꯔꯝ ꯊꯣꯛꯂꯒꯕ? ꯔꯥꯖꯀꯨꯃꯥꯔꯤ ꯅꯣꯏꯅꯣꯏꯅ ꯆꯥꯛ ꯑꯗꯨꯕꯨ ꯀꯤꯠ ꯅꯝꯗꯨꯅ ꯊꯨꯅ ꯆꯥꯏ꯫ ꯍꯩ, ꯅꯪꯕꯨ ꯆꯥꯛ ꯑꯗꯨ ꯇꯞꯅ ꯆꯥꯎꯅꯦ, ꯄꯨꯟꯕ ꯇꯥꯔꯤꯅꯦ ꯅꯪꯕꯨ꯫ ꯑꯩ ꯏꯔꯣꯏ ꯇꯣꯡꯅꯤꯡꯕꯅ ꯌꯥꯗ꯭ꯔꯦ꯫ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯇꯞꯅ ꯆꯥꯎ꯫ ꯏꯃꯥ, ꯑꯩ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯦ, ꯂꯣꯏꯅ ꯆꯥꯈ꯭ꯔꯦ꯫ ꯍꯩꯃꯥ, ꯁꯤꯠ ꯅꯥꯟꯅ ꯂꯣꯏꯅ ꯍꯦꯛ ꯆꯥꯏꯅꯦ ꯃꯁꯦ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯆꯥꯕ ꯐꯕꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯩꯗꯀꯣ꯫ ꯆꯥꯕꯒ ꯇꯨꯝꯕꯒ ꯐꯕꯁꯤꯗꯤ ꯀꯔꯤꯗꯕꯨ ꯍꯥꯏꯔꯨꯒꯅꯤ? ꯏꯃꯥ, ꯏꯔꯣꯏ ꯇꯣꯡꯉꯨꯔꯁꯤ ꯂꯥꯛꯑꯣ꯫ ꯍꯣꯏ, ꯆꯠꯂꯣ, ꯏꯃꯥꯁꯨ ꯂꯥꯛꯂꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯃꯄꯥꯜꯗ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯏꯃꯥ, ꯏꯔꯣꯏ ꯀꯗꯥꯏꯗ ꯂꯩꯕꯒꯦ? ꯂꯝꯄꯥꯛꯇ ꯂꯩ ꯍꯥꯏ, ꯂꯝꯄꯥꯛꯂꯣꯝꯗ ꯆꯠꯂꯨ꯫ ꯍꯩꯃꯥ, ꯅꯪꯕꯨ ꯇꯞꯅ ꯆꯠꯂꯨꯅꯦꯍꯦ, ꯑꯃꯨꯛ ꯇꯨꯁꯤꯜꯂꯕꯗꯤ ꯐꯤꯕꯝ ꯑꯃ ꯆꯥꯔꯔꯣꯏꯅꯦ꯫ ꯏꯃꯥ, ꯑꯁꯤꯗ ꯏꯔꯣꯏ ꯂꯩꯔꯦ꯫ ꯍꯣꯏ, ꯁꯤ ꯇꯣꯡꯅꯕ ꯇꯧꯔꯁꯤ꯫
ꯔꯥꯖꯀꯨꯃꯥꯔꯤ ꯅꯣꯏꯅꯣꯏꯅ ꯏꯔꯣꯏ ꯑꯗꯨꯕꯨ ꯇꯣꯡꯅꯕ ꯀꯟꯅ ꯇꯧꯔꯤ꯫ ꯃꯁꯤꯒꯤ ꯏꯔꯣꯏꯁꯤꯕꯨ ꯑꯩꯅ ꯇꯣꯡꯕꯗ ꯆꯠꯄ ꯉꯝꯒꯗ꯭ꯔꯅꯦ? ꯑꯃꯨꯛ ꯉꯝꯗ꯭ꯔꯕꯗꯤ ꯀꯃꯥꯏꯅ ꯇꯧꯕ? ꯍꯣꯏ ꯃꯥ, ꯁꯤꯒꯤ ꯏꯔꯣꯏꯁꯤ ꯌꯥꯝ ꯄꯤꯛꯏꯗ꯫ ꯑꯁꯨꯛ ꯆꯥꯎꯔꯤꯕꯁꯤꯗꯤ, ꯑꯁꯤꯕꯨ ꯑꯩ ꯇꯣꯡꯕ ꯌꯥꯒꯗ꯭ꯔꯣ? ꯀꯔꯤꯒꯤ ꯌꯥꯗꯅꯤ? ꯏꯆꯥꯕꯨ ꯀꯌꯥꯝ ꯅꯣꯏꯔꯗꯅ? ꯑꯩꯁꯦ ꯌꯥꯝ ꯅꯣꯏꯗꯕ꯭ꯔꯥ ꯏꯃꯥ? ꯅꯣꯏꯗꯦꯗ, ꯈꯔ ꯀꯪꯕꯩ ꯋꯥꯅꯤ꯫ ꯃꯃꯥꯒꯤ ꯋꯥꯍꯩ ꯑꯁꯤꯗ ꯔꯥꯖꯀꯨꯃꯥꯔꯤ ꯅꯣꯏꯅꯣꯏꯗꯨ ꯅꯣꯛꯆꯩ꯫ ꯑꯗꯨꯗꯤ ꯏꯃꯥ, ꯑꯩ ꯍꯦꯛꯇ ꯇꯣꯡꯂꯒꯦꯀꯣ? ꯁꯦ, ꯏꯃꯥ ꯏꯟꯈꯠꯄꯤꯒꯦ꯫ ꯇꯞꯅ ꯇꯣꯡꯈꯠꯂꯨꯀꯣ꯫ ꯍꯣꯏ ꯏꯃꯥ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯅꯣꯏꯅꯣꯏꯅ ꯏꯔꯣꯏ ꯑꯗꯨꯕꯨ ꯇꯣꯡꯈꯠꯂꯝꯃꯤ꯫ ꯏꯔꯣꯏ ꯑꯗꯨꯕꯨ ꯇꯣꯡꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯏꯃꯥ, ꯏꯔꯣꯏ ꯇꯣꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ꯫ ꯇꯣꯡꯉꯣ, ꯏꯃꯥꯅꯦ ꯊꯧꯔꯤ ꯑꯁꯤ ꯄꯥꯏꯗꯨꯅ ꯆꯤꯡꯕꯤꯒꯦꯀꯣ꯫ ꯍꯣꯏ ꯏꯃꯥ꯫ ꯃꯍꯥꯔꯥꯅꯤꯅ ꯏꯔꯣꯏꯒꯤ ꯊꯧꯔꯤ ꯑꯗꯨꯕꯨ ꯄꯥꯏꯗꯨꯅ ꯆꯤꯡꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯅꯣꯏꯅꯣꯏꯅ ꯅꯣꯛꯅ ꯏꯔꯣꯏ ꯃꯊꯛ ꯑꯗꯨꯗ ꯇꯣꯡꯂꯤ꯫ ꯏꯃꯥ, ꯊꯧꯔꯤꯗꯣ ꯈꯔ ꯀꯟꯅ ꯆꯤꯡꯉꯣ꯫ ꯀꯟꯅ ꯆꯤꯡꯂꯕꯗꯤ ꯏꯔꯣꯏꯁꯦ ꯆꯠꯄ ꯉꯝꯂꯔꯣꯏꯅꯦ꯫ ꯂꯨꯝꯈ꯭ꯔꯕ ꯅꯪꯅꯒ ꯃꯍꯥꯛꯀꯤ ꯃꯊꯛ ꯑꯁꯤꯗ ꯇꯣꯡꯁꯤꯜꯂꯦ꯫ ꯏꯔꯣꯏꯁꯦ ꯆꯠꯄ ꯉꯝꯗ꯭ꯔꯦꯅꯦ꯫ ꯑꯗꯨ ꯑꯣꯏꯁꯨ ꯆꯤꯡꯉꯣ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯅꯣꯏꯅꯣꯏꯅ ꯃꯈꯨꯠ ꯑꯅꯤꯗꯨ ꯅꯥꯀꯟ ꯐꯟꯗꯣꯛꯇꯨꯅ ꯅꯣꯛꯅ ꯇꯣꯡꯂꯤ꯫ ꯁꯣꯝꯗꯗꯤ ꯏꯔꯣꯏ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯌꯥꯝꯅ ꯂꯨꯝꯕ ꯑꯃꯅ ꯅꯟꯊꯔꯛꯄꯗꯨꯗ ꯆꯠꯄ ꯉꯝꯂꯛꯇ꯭ꯔꯦ꯫ ꯃꯈꯣꯡꯗꯣ ꯑꯃꯨꯛ ꯑꯅꯤꯔꯛ ꯊꯥꯡꯂꯝꯂꯒ ꯃꯈꯣꯜ ꯊꯣꯛꯅ ꯑꯃꯨꯛꯇꯪ ꯂꯥꯎꯔꯝꯂꯒ ꯂꯩꯃꯥꯏꯗ ꯁꯠ ꯀꯨꯟꯊꯈꯤꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯤ ꯅꯣꯏꯅꯣꯏꯗꯨ ꯂꯩꯃꯥꯏꯗ ꯂꯣꯡꯅ ꯍꯥꯏꯊꯔꯛꯏ꯫ ꯏꯃꯥ, ꯑꯩ ꯇꯥꯔꯛꯑꯦ꯫ ꯍꯩꯃ, ꯏꯆꯥꯁꯤ ꯏꯔꯣꯏ ꯃꯊꯛꯇꯒꯤ ꯑꯣꯟꯊꯔꯛꯂꯤꯅꯤ ꯇꯧꯔꯤꯕꯁꯤꯗꯤ꯫ ꯏꯃꯥꯒꯤ ꯕꯦꯝꯃ, ꯅꯪꯕꯨ ꯁꯣꯛꯄ꯭ꯔꯅꯦꯍꯦ? ꯃꯆꯥꯅ ꯇꯨꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯉꯤ꯫ ꯅꯠꯇꯦ, ꯅꯪꯕꯨ ꯁꯣꯛꯄ꯭ꯔꯥ ꯏꯃꯤ? ꯏꯃꯥ, ꯅꯤꯡꯒꯣꯡ ꯑꯁꯤ ꯌꯩꯁꯤꯟꯈ꯭ꯔꯦ꯫ ꯑꯩ ꯌꯥꯝ ꯅꯥꯔꯦꯕ꯫ ꯂꯨꯝꯈ꯭ꯔꯕ ꯅꯪꯅ ꯏꯔꯣꯏ ꯃꯊꯛ ꯑꯁꯤꯗ ꯇꯣꯡꯊꯔꯕꯅꯤꯅ ꯏꯔꯣꯏꯁꯦ ꯆꯠꯄ ꯉꯝꯗ꯭ꯔꯤꯕꯅꯤ꯫ ꯅꯪ ꯀꯅꯥꯅ ꯏꯔꯣꯏꯗꯣ ꯌꯥꯝꯅ ꯇꯣꯡꯅꯤꯡꯉꯣꯒꯦ? ꯀꯩꯅꯣ ꯏꯃꯥ, ꯏꯃꯥꯅꯁꯨ ꯇꯣꯡꯉꯨ ꯍꯥꯏꯅ ꯍꯥꯏꯔꯤꯕꯗꯨꯗꯤ꯫ ꯁꯦ, ꯇꯞꯅ ꯍꯧꯒꯠꯂꯨꯁꯦ꯫ ꯐꯃꯨꯡꯗꯅꯦ ꯑꯣꯏꯅ ꯄꯣꯊꯥꯔꯨꯁꯤ ꯂꯥꯛꯑꯣ꯫ ꯏꯃꯥ, ꯑꯩ ꯍꯧꯒꯠꯄ ꯉꯝꯗ꯭ꯔꯦ꯫ ꯏꯊꯟꯇ ꯑꯩ ꯍꯧꯒꯠꯄ ꯉꯝꯗ꯭ꯔꯦꯕ꯫ ꯅꯊꯟꯇ ꯐꯥꯎꯕ ꯍꯧꯒꯠꯄ ꯉꯝꯗ꯭ꯔꯕꯀꯣ? ꯑꯩꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯏꯆꯥꯅꯨꯄꯤꯁꯤꯗꯤ ꯀꯝꯗꯧꯅꯤ? ꯅꯣꯏꯕꯅ ꯌꯥꯗ꯭ꯔꯦ ꯍꯩꯋꯥꯅꯤ꯫ ꯁꯦ, ꯏꯃꯥ ꯆꯤꯡꯈꯠꯄꯤꯒꯦꯀꯣ꯫ ꯆꯤꯡꯈꯠꯂꯣ꯫ ꯏꯃꯥ ꯏꯊꯟꯇꯅ ꯆꯤꯡꯈꯠꯄꯗ ꯉꯝꯒꯗ꯭ꯔꯅꯤ ꯈꯪꯗꯦ ꯇꯧꯔꯤꯕꯁꯦ꯫ ꯆꯤꯡꯈꯠꯂꯒꯦꯀꯣ꯫ ꯃꯍꯥꯔꯥꯅꯤꯅ ꯃꯆꯥꯅꯨꯄꯤꯕꯨ ꯆꯤꯡꯈꯠꯅꯕ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯆꯤꯡꯈꯠꯄ ꯉꯝꯂꯝꯗꯦ꯫ ꯏꯃꯥꯒꯤ ꯕꯦꯝꯃ, ꯅꯃꯥ ꯑꯩꯗꯤ ꯅꯪꯕꯨ ꯆꯤꯡꯈꯠꯄ ꯉꯝꯗ꯭ꯔꯦꯅꯦꯍꯦ꯫ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ? ꯌꯥꯔꯣꯏ, ꯁꯠ ꯆꯤꯡꯈꯠꯂꯣ, ꯅꯠꯇ꯭ꯔꯗꯤ ꯑꯩ ꯀꯞꯄꯛꯑꯒꯦ꯫ ꯏꯆꯥ ꯀꯞꯄ ꯌꯥꯗꯦ꯫ ꯏꯃꯥ, ꯃꯤ ꯀꯧꯒꯦꯀꯣ꯫ ꯃꯍꯥꯔꯥꯅꯤꯅ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯂꯩꯕ ꯅꯨꯄꯥ ꯈꯔꯕꯨ ꯀꯧꯔꯝꯃꯤ꯫ ꯏꯕꯨꯡꯉꯣꯈꯣꯏ, ꯁꯦ, ꯁꯤꯗ ꯑꯝꯇ ꯂꯥꯛꯎꯁꯦ꯫ ꯏꯆꯥꯅꯨꯄꯤꯁꯦ ꯏꯊꯟꯇꯅ ꯆꯤꯡꯈꯠꯄ ꯉꯝꯗ꯭ꯔꯦꯅꯦ꯫ ꯑꯃꯨꯛꯇ ꯆꯤꯡꯈꯠꯃꯤꯟꯅꯁꯤ ꯂꯥꯛꯑꯣ꯫ ꯅꯨꯄꯥ ꯑꯅꯤ ꯂꯥꯛꯏ, ꯑꯗꯨꯒ ꯍꯥꯏ, ꯀꯔꯝ ꯇꯧꯔꯤꯕꯅꯣ ꯃꯍꯥꯔꯥꯅꯤꯁꯤꯕꯣ? ꯏꯆꯥꯅꯨꯄꯤ ꯑꯁꯤꯅ ꯏꯔꯣꯏ ꯇꯣꯡꯅꯤꯡꯉꯦ ꯍꯥꯏꯗꯅ ꯇꯣꯡꯂꯨꯕꯗꯅꯦ ꯑꯣꯟꯊꯔꯛꯂꯤꯕꯅꯤꯅꯦ꯫ ꯍꯩꯃ, ꯁꯣꯛꯄ ꯇꯥꯔꯦꯃꯤ ꯃꯍꯥꯔꯥꯅꯤ꯫ ꯐꯤꯕꯝ ꯑꯁꯤ ꯌꯦꯡꯂꯒ ꯏꯔꯣꯏ ꯇꯣꯡꯍꯟꯒꯦꯗꯤ ꯍꯥꯏꯗꯦ꯫ ꯋꯥ ꯉꯥꯡꯗꯨꯅ ꯂꯩꯔꯅꯨ ꯀꯣ, ꯊꯨꯅ ꯑꯃꯨꯛꯇ ꯆꯤꯡꯈꯠꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯅ ꯔꯥꯖꯀꯨꯃꯥꯔꯤ ꯅꯣꯏꯅꯣꯏꯕꯨ ꯆꯤꯡꯈꯠꯂꯝꯃꯤ꯫ ꯏꯃꯥꯒꯤ ꯕꯦꯝꯃ, ꯌꯥꯔꯦꯁꯤ, ꯆꯠꯈ꯭ꯔꯁꯤ ꯂꯥꯛꯑꯣ꯫ ꯏꯃꯥ, ꯑꯩꯒꯤ ꯐꯤꯔꯣꯜꯁꯦ ꯃꯣꯠꯂꯦ꯫ ꯃꯣꯠꯆꯔꯁꯅꯨ, ꯀꯩꯗꯧꯒꯦ? ꯏꯃꯥ ꯁꯨꯍꯟꯒꯦ, ꯂꯥꯛꯑꯣ꯫ ꯃꯍꯥꯔꯥꯅꯤ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯅꯣꯏꯅꯣꯏ ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯠꯈ꯭ꯔꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯍꯧꯔꯤꯕ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯍꯥꯏꯅꯩ꯫ ꯃꯁꯤꯕꯨ ꯔꯥꯖꯀꯨꯃꯥꯔꯤꯅꯤ, ꯑꯁꯨꯛ ꯅꯣꯏꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯃꯤꯒꯤ ꯂꯩꯕꯥꯛꯀꯤ ꯔꯥꯖꯀꯨꯃꯥꯔꯤꯅ ꯃꯁꯛ ꯐꯖꯕ ꯉꯥꯛꯇ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯅꯕ꯫ ꯐꯤꯕꯝ ꯑꯁꯤ ꯌꯦꯡꯉꯣꯗꯅ, ꯐꯤꯕꯝ ꯑꯁꯤꯒ ꯏꯔꯣꯏ ꯇꯣꯡꯉꯤꯅꯤ꯫ ꯃꯍꯥꯛꯅ ꯅꯟꯊꯕꯗ ꯏꯔꯣꯏꯗꯣ ꯄꯥꯛꯂꯝꯗꯦꯅꯦ꯫ ꯅꯠꯇꯦꯗ, ꯑꯩꯅ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯑꯁꯦ ꯍꯧꯖꯤꯛꯇꯤ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ, ꯑꯗꯨꯅ ꯆꯥꯕ ꯊꯛꯄꯗꯣ ꯈꯔ ꯍꯟꯕ ꯌꯥꯏꯗꯅ꯫ ꯂꯩꯁꯥꯕꯤ ꯃꯥꯅ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝ ꯑꯁꯤꯗ ꯂꯩꯕꯁꯤꯕꯨ ꯍꯧꯅꯔꯤꯕ? ꯀꯔꯤꯁꯨ ꯏꯀꯥꯏꯗ ꯃꯥꯜꯂꯤ꯫ ꯑꯁꯨꯛ ꯌꯥꯝꯅ ꯅꯣꯏꯕ, ꯅꯣꯏꯃꯟꯈ꯭ꯔꯦ꯫ ꯈꯔ ꯂꯩꯔꯗꯤ ꯃꯁꯥꯁꯦ ꯄꯣꯛꯈꯥꯏꯔꯒ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦ꯫ ꯑꯗꯨꯕꯨꯗꯤ ꯄꯣꯛꯈꯥꯏꯔꯒ ꯁꯤꯕ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯔꯥꯖꯀꯨꯃꯥꯔꯤ ꯅꯣꯏꯅꯣꯏꯅ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏ, ꯏꯃꯥ, ꯍꯣꯏ ꯏꯃꯥꯎ, ꯑꯩ ꯆꯥꯛ ꯂꯥꯝꯃꯛꯑꯦ꯫ ꯏꯃꯥꯒꯤ ꯕꯦꯝꯃ, ꯅꯪꯕꯨ ꯆꯥꯕ ꯊꯛꯄꯁꯦ ꯈꯔ ꯍꯜꯂꯨ ꯀꯩꯗꯧꯒꯦ?
ꯅꯣꯏꯕꯅ ꯌꯥꯗ꯭ꯔꯤꯃꯤ ꯅꯪꯕꯣ ꯆꯥꯕ ꯄꯥꯝꯖꯈ꯭ꯔꯕ ꯑꯩꯅ ꯀꯃꯥꯏꯅ ꯆꯥꯕ ꯍꯟꯗꯣꯏꯅꯣ ꯆꯥꯕ ꯍꯟꯕ ꯉꯝꯃꯣꯏ ꯑꯩ ꯍꯩ ꯅꯪꯁꯤ ꯂꯩꯁꯥꯕꯤꯅꯤ ꯂꯩꯁꯥꯕꯤ ꯑꯗꯨꯁꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯅꯪꯒꯤ ꯐꯤꯕꯝ ꯑꯁꯤꯕꯨ ꯎꯔꯒ ꯑꯎꯕ ꯃꯤꯈꯩꯅ ꯀꯔꯤ ꯍꯥꯏꯅꯔꯝꯒꯅꯤ ꯅꯪ ꯅꯣꯏꯃꯟꯈ꯭ꯔꯦꯀꯣ ꯅꯪ ꯁꯤꯕꯨ ꯑꯩꯅ ꯅꯣꯏꯒꯦ ꯍꯥꯏꯅ ꯅꯣꯏꯔꯤꯕ꯭ꯔꯣ ꯏꯃꯥ ꯑꯩꯁꯨ ꯏꯌꯥꯡ ꯀꯪꯅꯤꯡꯂꯤꯕꯅꯤ ꯑꯗꯨꯕꯨ ꯌꯥꯗ ꯇꯧꯔꯤꯕꯅꯤ ꯆꯥꯕ ꯊꯛꯄꯗꯣ ꯈꯔ ꯂꯦꯞꯂꯕꯗꯤ ꯐꯔꯣꯏꯗ꯭ꯔꯥ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯆꯥꯕ ꯈꯔ ꯍꯜꯂꯨꯀꯣ ꯑꯍꯥꯎ ꯑꯍꯥꯎꯕ ꯃꯌꯥꯝꯅ ꯑꯩꯒꯤ ꯃꯤꯠꯃꯥꯡꯁꯤꯗ ꯄꯩꯗꯨꯅ ꯂꯩꯔꯒ ꯑꯩꯅ ꯀꯃꯥꯏꯅ ꯆꯥꯗꯕꯤ ꯂꯩꯗꯣꯏꯅꯣ ꯏꯃꯥ ꯑꯩ ꯃꯗꯨ ꯉꯝꯂꯣꯏ ꯍꯩ ꯈꯔꯁꯨ ꯈꯥꯡꯕ ꯀꯟꯕ ꯇꯥꯔꯦꯗꯅ ꯅꯪꯗꯧꯅ ꯅꯣꯏꯕ ꯅꯪꯗꯧꯅ ꯅꯁꯥ ꯆꯥꯎꯕꯤꯕꯨ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯅꯤ ꯁꯨꯅ ꯂꯩꯔꯤꯕ꯭ꯔꯣ ꯑꯩꯕꯨ ꯆꯥꯕ ꯍꯟꯕ ꯉꯝꯂꯣꯏ ꯉꯝꯂꯣꯏ ꯆꯥꯛꯅꯒ ꯆꯥꯛ ꯂꯥꯝꯕꯅꯦ ꯏꯃꯥ ꯑꯩ ꯆꯥꯛ ꯆꯥꯒꯦ ꯑꯩꯒꯤ ꯆꯥꯛ ꯁꯔꯨꯛꯇꯣ ꯊꯤꯔꯨ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯧꯒꯠꯇꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯈꯤꯔꯝꯃꯤ ꯍꯩꯃ ꯍꯩꯃ ꯆꯥꯛꯈꯨꯝꯗ ꯆꯪꯈ꯭ꯔꯦꯅꯦꯍꯦ ꯃꯁꯤꯕꯨ ꯏꯃꯥꯒꯤ ꯕꯦꯝꯃ ꯅꯪꯕꯨ ꯏꯃꯥꯅ ꯀꯔꯝꯅ ꯉꯥꯡꯅꯔꯁꯤꯒꯦ ꯍꯣ ꯏꯃꯥ ꯑꯩ ꯉꯥꯏꯗꯨꯅ ꯂꯩꯕ ꯇꯜꯂꯤꯀꯣ ꯑꯩꯒꯤ ꯆꯥꯛ ꯁꯠ ꯊꯤꯔꯨ ꯂꯥꯛꯑꯣ ꯍꯥꯏꯁꯤꯅꯤ ꯑꯩꯁꯦ ꯃꯍꯥꯛꯀꯤ ꯆꯥꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯕꯅꯤ ꯃꯍꯥꯛꯅ ꯆꯥꯅꯕ ꯊꯧꯔꯥꯡ ꯇꯧꯕꯗꯅꯦ ꯑꯇꯣꯞꯄ ꯊꯕꯛꯀ ꯑꯃꯠꯇ ꯇꯧꯕ ꯉꯝꯗ꯭ꯔꯕꯅꯤ ꯃꯍꯥꯛ ꯁꯧꯒꯠꯇꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯉꯤ ꯁꯤꯈꯩ ꯆꯥꯔꯣꯀꯣ ꯁꯤ ꯈꯛꯇ ꯏꯃꯥ ꯁꯤꯈꯛ ꯑꯁꯤꯗꯤ ꯑꯩꯅ ꯀꯃꯥꯏꯅ ꯆꯥꯗꯣꯏꯕ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯍꯨꯛꯄꯗ ꯁꯤꯗꯤ ꯂꯣꯏꯈ꯭ꯔꯅꯤ ꯑꯗꯨꯝ ꯅꯪꯕꯨ ꯆꯥꯕꯁꯦ ꯈꯔ ꯍꯜꯂꯣ ꯍꯥꯏ ꯋꯥꯅꯤ ꯆꯥꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯃꯆꯥꯗꯨ ꯂꯩꯔꯕꯗꯤ ꯌꯥꯔꯔꯣꯏ ꯅꯪ ꯅꯁꯥꯒꯤ ꯐꯤꯕꯝ ꯑꯗꯣ ꯑꯃꯨꯛꯇ ꯌꯦꯡꯉꯨ ꯍꯥꯏ ꯋꯥꯅꯤ ꯅꯣꯏꯅꯤꯡ ꯅꯣꯏꯁꯅꯨ ꯀꯩꯅꯣ ꯑꯩꯒꯤꯗꯤ ꯃꯌꯥꯝ ꯑꯃ ꯆꯥꯍꯧꯔꯒ ꯂꯣꯏꯔꯦ ꯏꯃꯥꯒꯤ ꯕꯦꯝꯃ ꯏꯃꯥ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯑꯁ ꯑꯩ ꯈꯪꯖꯗ꯭ꯔꯦꯗ ꯃꯍꯥꯔꯥꯅꯤꯅ ꯆꯥꯛ ꯏꯟꯁꯥꯡ ꯑꯗꯨꯕꯨ ꯍꯥꯞꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯅꯣꯏꯅ ꯆꯥꯛ ꯆꯥꯕ ꯍꯧꯏ ꯆꯥꯔꯣ ꯆꯥꯔꯒ ꯑꯗꯨꯝ ꯂꯩꯔꯣꯀꯣ ꯅꯪ ꯍꯥꯎꯏꯍꯦ ꯉꯁꯤꯒꯤ ꯏꯟꯁꯥꯡꯁꯤꯗꯤ ꯏꯃꯥ ꯑꯩ ꯆꯥ ꯑꯣꯛꯀꯗꯕ ꯃꯥꯟꯗ꯭ꯔꯦꯕꯣ ꯍꯩ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯆꯥꯎ ꯇꯥꯟꯖꯥꯗꯨꯗ ꯅꯤꯡꯊꯧ ꯄꯣꯏꯔꯩꯇꯣꯟ ꯆꯪꯂꯛꯏ ꯃꯆꯥꯅꯨꯄꯤꯅ ꯆꯥꯛ ꯆꯥꯔꯤꯕꯗꯨꯕꯨ ꯎꯔꯗꯨꯅ ꯍꯥꯏꯔꯛꯏ ꯏꯄꯥꯒꯤ ꯕꯦꯝꯃ ꯅꯪꯕꯨ ꯆꯥꯛ ꯆꯥꯔꯤꯕ꯭ꯔꯣ ꯍꯣꯏ ꯄꯥꯕꯨꯡ ꯀꯔꯤ ꯏꯟꯁꯥꯡꯅꯣꯅꯦ ꯏꯆꯥꯅ ꯆꯥꯔꯤꯕꯗꯨꯕꯣ ꯄꯥꯕꯨꯡ ꯃꯌꯥꯝ ꯌꯥꯝꯃꯤ ꯆꯥꯎ ꯂꯣꯏꯅ ꯆꯥꯊꯣꯛꯎꯀꯣ ꯑꯣꯛꯇ꯭ꯔꯕꯁꯨ ꯅꯃꯥꯗ ꯍꯥꯏꯌꯨꯀꯣ ꯃꯍꯥꯔꯥꯅꯤꯅ ꯃꯆꯥꯁꯤ ꯅꯣꯏꯃꯟꯈ꯭ꯔꯦ ꯆꯥꯕ ꯊꯛꯄ ꯈꯔ ꯍꯜꯂꯨ ꯍꯥꯏꯅ ꯍꯥꯏꯒꯤꯗꯤ ꯂꯩꯇꯦ ꯑꯗꯨꯒ ꯆꯥꯎ ꯀꯥꯏꯅ ꯅꯣꯏꯔꯒ ꯀꯩꯗꯧꯔꯕꯒꯦ ꯃꯍꯥꯛꯅ ꯆꯥꯅꯤꯡꯕ ꯃꯈꯩ ꯍꯦꯛꯇ ꯆꯥꯖꯁꯅꯤ ꯍꯣ ꯅꯆꯥꯅꯨꯄꯤꯒꯤ ꯐꯤꯕꯝ ꯑꯁꯤ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯑꯎꯕ ꯃꯤꯁꯤꯡꯅ ꯅꯣꯛꯅꯔꯕꯅꯤꯀꯣ ꯀꯔꯤ ꯑꯩꯒꯤ ꯏꯆꯥꯕꯨ ꯎꯕꯗ ꯅꯣꯛꯅꯩ ꯍꯥꯏꯕ ꯃꯤꯁꯛ ꯑꯗꯨ ꯇꯥꯛꯎꯅꯦ ꯑꯩ ꯇꯧꯒꯦ ꯀꯔꯤ ꯃꯄꯥꯅꯤ ꯍꯥꯏꯕꯒꯦ ꯅꯪꯗꯤ ꯅꯄꯥ ꯅꯆꯥꯁꯤ ꯆꯞ ꯃꯥꯟꯅꯖꯩꯗꯀꯣ ꯉꯥꯡꯅ ꯁꯛꯅꯕꯒ ꯑꯃꯠꯇ ꯍꯦꯛ ꯌꯥꯕ ꯅꯠꯇꯦ ꯈꯪꯗꯦ ꯑꯩꯒꯤ ꯋꯥꯗꯤ ꯅꯆꯥꯅꯨꯄꯤ ꯑꯁꯦ ꯃꯕꯨꯛ ꯊꯟꯅ ꯄꯤꯖꯧꯁꯤꯅꯤ ꯑꯩꯁꯨ ꯆꯥꯛ ꯆꯥꯒꯦ ꯍꯥꯏꯅ ꯆꯪꯂꯛꯄꯅꯤ ꯏꯆꯥꯅꯨꯄꯤꯅ ꯆꯥꯕ ꯂꯣꯏꯔꯒꯅꯦ ꯑꯩ ꯆꯥꯔꯒꯦ ꯂꯣꯏꯔꯅꯤ ꯅꯆꯥꯅꯨꯄꯤ ꯑꯁꯤꯅ ꯆꯥꯛ ꯆꯥꯕꯒꯤ ꯀꯨꯏꯕꯁꯤꯗꯤ ꯀꯌꯥꯝ ꯀꯨꯏꯒꯦ ꯍꯥꯏꯕ ꯅꯪꯗꯤ ꯈꯪꯂꯝꯈꯤꯔꯣꯏꯅꯦ ꯆꯥꯖꯁꯅꯨ ꯑꯩ ꯑꯗꯨꯝ ꯉꯥꯏꯒꯦ ꯅꯤꯡꯊꯧ ꯄꯣꯏꯔꯩꯇꯣꯟꯁꯨ ꯐꯝꯊꯗꯨꯅ ꯂꯩꯔꯦ ꯔꯥꯖꯀꯨꯃꯥꯔꯤ ꯅꯣꯏꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯑꯩ ꯆꯥꯛ ꯑꯣꯛꯇ꯭ꯔꯦ ꯆꯥꯛ ꯍꯥꯞꯄꯨ ꯍꯩ ꯈꯔ ꯆꯥꯔꯕꯗꯤ ꯌꯥꯔꯦ ꯍꯧꯒꯠꯂꯣ ꯌꯥꯔꯦ ꯅꯨꯄꯤ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯅꯆꯥꯅꯨꯄꯤꯁꯤꯅ ꯆꯥꯛ ꯑꯣꯛꯇꯦ ꯍꯥꯏꯔꯒ ꯑꯗꯨꯝ ꯍꯥꯏꯅ ꯍꯥꯏꯕꯨ ꯍꯧꯅꯕ꯭ꯔꯣ ꯅꯪꯕꯣ ꯍꯣ ꯃꯍꯥꯛꯅ ꯆꯥꯔꯤꯕꯁꯦ ꯍꯦꯟꯃꯟꯈ꯭ꯔꯦ ꯀꯔꯤ ꯈꯨꯆꯥ ꯂꯛꯆꯥꯅꯣ ꯍꯥꯏꯕꯅꯤꯗ ꯍꯩ ꯏꯆꯥꯒꯤ ꯆꯥꯛꯇꯣ ꯁꯠ ꯍꯥꯞꯄꯣ ꯅꯄꯥꯅ ꯆꯥꯅꯤ ꯁꯤꯕꯨ ꯀꯔꯝꯅ ꯉꯥꯡꯅꯔꯁꯤꯒꯦ ꯑꯃꯁꯤꯅ ꯃꯔꯣꯜ ꯑꯃ ꯆꯥꯕ ꯐꯕꯅꯦ ꯍꯣꯏ ꯏꯃꯥ ꯑꯩ ꯆꯥꯛ ꯑꯣꯛꯇ꯭ꯔꯦ ꯍꯥꯏꯕꯅꯦꯃꯤ ꯑꯩꯒꯤ ꯆꯥꯛ ꯍꯥꯞꯄꯣ ꯃꯍꯥꯔꯥꯅꯤ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯒꯤ ꯆꯥꯛ ꯍꯥꯞꯄꯤ ꯆꯥꯎꯀꯣ ꯅꯪ ꯆꯥꯎ ꯍꯥꯏꯔꯤꯕꯁꯤꯅꯤ ꯃꯤ ꯑꯣꯛꯇꯕꯁꯤꯕꯨ ꯏꯄꯥꯒꯤ ꯕꯦꯝꯃ ꯆꯥꯁꯤꯜꯂꯨ ꯅꯕꯨꯛ ꯊꯟꯅꯕ ꯆꯥꯁꯤꯜꯂꯨ ꯆꯥꯎꯀꯣ ꯄꯣꯛꯈꯥꯏꯔꯒ ꯃꯔꯥꯏꯅꯅꯦ ꯁꯤꯖꯁꯅꯤ ꯅꯪ ꯍꯩ ꯍꯥꯏꯍꯩꯗꯦꯅꯦꯍꯦ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨꯅꯦ ꯅꯪꯕꯣ ꯍꯦꯛ ꯅꯨꯡꯁꯤꯔꯛꯇꯕ ꯑꯗꯨꯒꯤ ꯍꯥꯏꯔꯤꯅꯤ ꯔꯥꯖꯀꯨꯃꯥꯔꯤ ꯅꯣꯏꯅ ꯆꯥꯛ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯍꯥꯎꯅ ꯆꯥꯔꯤ ꯅꯨꯄꯤ ꯈꯔꯅ ꯄꯨꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯍꯣ ꯂꯩꯕꯥꯛ ꯅꯤꯡꯊꯧꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯗꯤ ꯅꯣꯏꯕꯗ ꯐꯤꯕꯝꯗꯣ ꯑꯃꯠꯇ ꯇꯥꯗ꯭ꯔꯤꯅꯦ ꯌꯦꯡꯕꯒ ꯉꯝꯗ꯭ꯔꯦ ꯍꯥꯏ ꯋꯥꯅꯤ ꯍꯣꯏꯅꯦ ꯃꯗꯨꯕꯨ ꯀꯔꯤ ꯈꯨꯅꯣꯏꯅꯤ ꯍꯥꯏꯕꯒꯦ ꯅꯣꯏꯃꯟꯈ꯭ꯔꯦ
ꯃꯊꯟꯇ ꯍꯧꯒꯠꯇꯨꯅ ꯆꯠꯄ ꯐꯥꯎꯕ ꯉꯝꯂꯝꯗꯧꯕ ꯃꯥꯟꯗ꯭ꯔꯤꯅꯤꯅꯦ ꯑꯩꯗꯤ. ꯅꯠꯇꯦꯅꯦ, ꯑꯩꯅ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯔꯥꯖꯀꯨꯃꯥꯔꯤꯅꯤ. ꯑꯗꯨꯅ ꯈꯔ ꯐꯖꯅ ꯂꯩꯕ ꯌꯥꯗꯕ꯭ꯔꯥ ꯁꯤꯅꯤꯗ. ꯃꯤ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯔꯥꯖꯀꯨꯃꯥꯔꯤꯁꯤꯡꯅ ꯃꯁꯛ ꯃꯇꯧ ꯌꯥꯝ ꯐꯖꯅꯔꯤꯕ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯤꯅ ꯍꯥꯏꯖꯅꯤꯡꯗꯦꯗ ꯑꯩ. ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯒ ꯑꯣꯏꯔꯦ, ꯆꯥꯅꯤꯡꯕ ꯆꯥꯗꯨꯅ ꯂꯩꯔꯦꯗꯣ. ꯆꯥꯅꯤꯡꯕꯗ ꯆꯥꯗꯨꯅ ꯂꯩꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯐꯤꯕꯝ ꯑꯁꯦ ꯀꯔꯤ ꯑꯣꯏꯔꯦ? ꯏꯆꯦꯈꯣꯏ, ꯃꯆꯥꯅꯨꯄꯤꯒꯤ ꯃꯔꯝꯗꯒ ꯋꯥꯔꯤ ꯁꯥꯟꯅꯩ ꯀꯥꯏꯅ ꯑꯩꯈꯣꯏꯒꯁꯦ ꯑꯃꯨꯛ ꯆꯩꯔꯥꯛ ꯄꯤꯗꯅꯕꯀꯣ ꯋꯥꯒ ꯑꯃꯠꯇ ꯉꯥꯡꯖꯔꯨꯕ ꯌꯥꯕ ꯅꯠꯇꯦꯗ. ꯑꯗꯨꯅꯤꯅꯦ, ꯋꯥꯒ ꯍꯥꯏꯖꯔꯨꯕ ꯌꯥꯕ ꯅꯠꯇꯦ. ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯕ ꯇꯥꯕꯅꯤ. ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯅꯤ ꯃꯍꯥꯔꯥꯅꯤꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯐꯝꯗ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯝꯃꯤ. ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪꯕꯨ ꯄꯤꯖꯅꯤꯡꯗ꯭ꯔꯗꯨꯅ ꯍꯥꯏꯕ ꯅꯠꯇꯦꯅꯦꯍꯦ. ꯅꯪꯒꯤ ꯐꯤꯕꯝ ꯑꯁꯦ ꯃꯑꯣꯡ ꯑꯃ ꯇꯥꯗ꯭ꯔꯦ. ꯅꯪꯅ ꯃꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯁꯨꯝ ꯂꯩꯕ ꯇꯥꯔꯕꯗꯤ ꯅꯨꯄꯥꯁꯨ ꯑꯃꯠꯇ ꯐꯪꯂꯔꯣꯏ. ꯅꯪꯕꯨ ꯂꯨꯍꯣꯡꯗꯕꯤ ꯁꯨꯝ ꯂꯩꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯏꯃꯥ, ꯅꯆꯥꯏꯁꯨ ꯄꯨꯝꯅꯃꯛ ꯈꯪꯉꯤ. ꯑꯩꯒꯤ ꯈꯨꯅꯣꯏ ꯑꯁꯦ ꯃꯌꯥꯝꯒ ꯃꯥꯟꯅꯗꯦ ꯍꯥꯏꯕꯁꯨ ꯈꯪꯉꯤ. ꯑꯗꯨꯕꯨ ꯏꯃꯥ, ꯑꯩ ꯍꯦꯛꯇ ꯆꯥꯗꯕ ꯉꯝꯗꯦ. ꯏꯃꯤꯠꯁꯤꯅ ꯆꯥꯕ ꯌꯥꯕ ꯑꯃ ꯍꯦꯛ ꯎꯕꯒ ꯍꯦꯛꯇ ꯆꯥꯅꯤꯡꯉꯛꯏ. ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯈꯥꯡꯕ ꯇꯥꯔꯦ. ꯅꯪꯕꯨ ꯃꯗꯨ ꯉꯝꯖꯔꯣꯏꯗꯔꯣ? ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯍꯥꯏꯕꯗꯣ ꯅꯪꯕꯨ ꯑꯣꯏꯅꯤꯡꯗ꯭ꯔꯣ? ꯅꯪꯕꯨ ꯎꯕꯗꯒ ꯃꯤ ꯃꯌꯥꯝꯅꯒ ꯐꯖꯩ ꯀꯥꯏꯅ ꯍꯥꯏꯅꯕꯗꯨꯕꯨ ꯅꯪꯕꯨ ꯄꯥꯝꯗꯕ꯭ꯔꯥ ꯍꯥꯏꯋꯥꯅꯤ? ꯀꯔꯤꯒꯤ ꯄꯥꯝꯗꯅꯤ ꯏꯃꯥ? ꯑꯩꯁꯨ ꯅꯨꯄꯤꯅꯤ. ꯐꯖꯕ ꯍꯥꯏꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯩꯁꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯤ. ꯏꯃꯥ, ꯑꯩꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯒꯤ ꯃꯁꯤꯗꯒꯤ ꯁꯦꯝꯗꯣꯛꯄ ꯑꯃꯨꯛ ꯌꯥꯈꯤꯗ꯭ꯔꯅꯦ? ꯑꯩꯅ ꯅꯣꯏꯔꯤꯕꯁꯦ ꯏꯌꯥꯡ ꯑꯃꯨꯛ ꯀꯪꯍꯟꯕ ꯌꯥꯈꯤꯗ꯭ꯔꯣ? ꯍꯩ, ꯀꯔꯤꯒꯤ ꯌꯥꯗꯅꯤ? ꯃꯗꯨ ꯄꯨꯝꯕ ꯅꯪꯒꯤ ꯅꯈꯨꯠꯇ ꯂꯣꯏꯅ ꯂꯩ. ꯅꯪꯅ ꯑꯈꯥꯡ ꯀꯜꯂꯕꯗꯤ ꯀꯔꯤꯒꯤ ꯅꯪꯅ ꯅꯣꯏꯔꯤꯕꯗꯨ ꯐꯔꯣꯏ? ꯏꯃꯥꯒꯤ ꯕꯦꯝꯃ, ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯪꯒꯤ ꯍꯛꯆꯥꯡ ꯑꯗꯣ ꯁꯦꯝꯕ ꯍꯧꯔꯁꯤꯀꯣ. ꯃꯤꯅ ꯅꯪꯕꯨ ꯎꯕꯗ ꯑꯅꯣꯏꯕꯤ ꯍꯥꯏꯅ ꯍꯥꯏꯅꯕꯗꯣ ꯏꯃꯥ ꯇꯥꯗꯨꯅ ꯂꯩꯕ ꯉꯝꯗꯦ. ꯐꯔꯦ ꯏꯃꯥ, ꯉꯁꯤꯗꯒꯤ ꯑꯩ ꯆꯥꯕ ꯊꯛꯄ ꯄꯨꯝꯅꯃꯛ ꯍꯜꯂꯒꯦ. ꯑꯩ ꯌꯥꯡ ꯀꯪꯍꯟꯗꯕ ꯌꯥꯗꯦ. ꯑꯗꯨꯅꯤꯗꯅ ꯏꯆꯥꯁꯤꯗꯤ. ꯏꯆꯥꯗꯤ ꯃꯔꯝ ꯌꯥꯝꯅ ꯃꯣꯛꯄꯅꯤ. ꯅꯌꯥꯡ ꯀꯪꯂꯕꯗꯤ ꯅꯁꯛꯁꯨ ꯐꯖꯔꯅꯤ. ꯏꯆꯥ, ꯃꯁꯛ ꯐꯖꯗꯕ ꯌꯥꯗꯦ. ꯍꯣꯏ ꯏꯃꯥ, ꯅꯆꯥ ꯑꯩ ꯉꯝꯅꯕ ꯍꯣꯠꯅꯖꯔꯒꯦ. ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯅꯣꯏꯅꯣꯏ ꯃꯍꯥꯛꯅ ꯌꯥꯝꯅ ꯅꯣꯏꯔꯤꯕꯗꯨꯕꯨ ꯃꯌꯥꯡ ꯀꯪꯅꯅꯕ ꯍꯣꯠꯅꯔꯒꯦ ꯍꯥꯏꯗꯨꯅ ꯃꯕꯨꯛꯅꯤꯡ ꯑꯗꯨꯗ ꯆꯞ ꯌꯨꯡꯅ ꯈꯟꯈꯤꯔꯝꯃꯤ. ꯑꯩ ꯅꯣꯏꯕ ꯌꯥꯗ꯭ꯔꯦ. ꯆꯥꯕ ꯊꯛꯄ ꯍꯜꯂꯒꯦ. ꯑꯩ ꯏꯁꯥꯅ ꯏꯁꯥꯕꯨ ꯁꯦꯝꯗꯣꯛꯄ ꯇꯝꯂꯒꯦ. ꯑꯩꯒꯤ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯕ ꯆꯤꯟꯕꯥꯜ ꯑꯁꯤꯁꯨ ꯃꯇꯝ ꯈꯔꯗꯤ ꯐꯣꯠꯆꯤꯜꯂꯒꯦ. ꯑꯩꯒꯤ ꯃꯤꯠ ꯑꯅꯤꯁꯦ ꯆꯦꯠ ꯎꯏꯁꯤꯟꯗꯨꯅ ꯑꯍꯥꯎꯕ ꯆꯤꯟꯖꯥꯛ ꯑꯃꯠꯇ ꯍꯟꯅ ꯌꯦꯡꯈ꯭ꯔꯔꯣꯏꯒꯦ. ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯅꯣꯏꯅꯣꯏꯒꯤ ꯑꯅꯧꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯁꯦꯝꯕ ꯍꯧꯔꯝꯃꯤ. ꯃꯍꯥꯔꯥꯅꯤꯅ ꯍꯥꯏ, ꯏꯃꯥꯒꯤ ꯅꯣꯏꯅꯣꯏ, ꯁꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯃꯁꯤꯈꯛ ꯆꯥꯒꯗꯕꯅꯤ. ꯁꯤꯗꯒꯤꯗꯤ ꯍꯦꯟꯅ ꯆꯥꯕ ꯌꯥꯔꯣꯏꯀꯣ. ꯏꯃꯥ, ꯌꯥꯝꯗꯤ ꯌꯥꯝꯗꯦꯀꯣ ꯁꯤꯗꯤ. ꯑꯩꯅ ꯍꯥꯟꯅ ꯆꯥꯈꯤꯕꯗꯨꯒꯤ ꯁꯔꯨꯛ 10 ꯊꯣꯛꯄꯒꯤ ꯑꯃꯈꯛꯅꯤ ꯁꯤꯗꯤ. ꯍꯣꯏꯅꯦ, ꯃꯁꯤꯈꯛꯅꯤ ꯆꯥꯒꯗꯧꯔꯤꯕꯁꯦ. ꯅꯨꯃꯤꯠ ꯈꯔꯅꯤ ꯆꯥꯕꯗ ꯑꯗꯨꯝ ꯍꯩꯅꯈꯤꯒꯅꯤꯗ. ꯍꯣꯏ ꯏꯃꯥ, ꯑꯩ ꯁꯤꯈꯛ ꯆꯥꯒꯦ. ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯄꯨꯝꯅꯃꯛ ꯑꯩ ꯈꯥꯡꯉꯒꯦꯀꯣ. ꯐꯔꯦꯁꯦ, ꯆꯥꯔꯣ. ꯔꯥꯖꯀꯨꯃꯥꯔꯤ ꯅꯣꯏꯅꯣꯏꯅ ꯆꯥꯛ ꯈꯖꯤꯛ ꯑꯗꯨꯕꯨ ꯆꯥꯔꯤ. ꯉꯥ ꯊꯣꯡꯕꯁꯨ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ. ꯑꯆꯝꯕ ꯆꯝꯐꯨꯠ ꯑꯁꯤꯒ ꯑꯩꯕꯨ ꯍꯣꯏꯗ ꯃꯤꯠ ꯅꯥ ꯎꯏꯁꯤꯜꯂꯒ ꯍꯦꯛꯇ ꯌꯣꯠꯁꯤꯟꯈ꯭ꯔꯒꯦ. ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯤꯡꯊꯧ ꯄꯣꯏꯔꯩꯇꯣꯟ ꯆꯪꯂꯛꯏ. ꯅꯤꯡꯊꯧ ꯄꯣꯏꯔꯩꯇꯣꯟꯅ ꯃꯆꯥꯅꯨꯄꯤꯅ ꯆꯥꯛ ꯆꯥꯔꯤꯕ ꯑꯗꯨꯕꯨ ꯎꯔꯗꯨꯅ ꯍꯥꯏ, ꯏꯄꯥꯒꯤ ꯕꯦꯝꯃ, ꯅꯪꯕꯨ ꯆꯥꯛ ꯑꯗꯨ ꯈꯛꯇ ꯆꯥꯔꯕ꯭ꯔꯣ? ꯍꯣꯏ ꯄꯥꯕꯨꯡ. ꯅꯨꯄꯤ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯆꯥꯁꯤꯗ ꯆꯥꯛ ꯑꯁꯤꯈꯛ ꯄꯤꯖꯔꯤꯕꯗꯤ? ꯏꯆꯥꯁꯤ ꯃꯕꯨꯛ ꯆꯥꯎꯏ ꯍꯥꯏꯕ ꯅꯪ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ? ꯍꯩ, ꯆꯥꯛ ꯍꯥꯞꯄꯤꯌꯨ. ꯃꯈꯣꯏ ꯃꯄꯥ, ꯉꯁꯤꯗꯒꯤ ꯏꯆꯥꯁꯦ ꯆꯥꯛ ꯈꯖꯤꯛ ꯆꯥꯕ ꯍꯧꯔꯕꯅꯤ. ꯏꯆꯥꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ. ꯑꯗꯨꯅ ꯐꯤꯕꯝ ꯑꯁꯤ ꯁꯦꯝꯗꯣꯛꯀꯦ ꯇꯧꯕꯅꯤ. ꯄꯥꯕꯨꯡ, ꯅꯆꯥ ꯑꯩꯅ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯕ ꯇꯨꯡꯗ ꯑꯁꯨꯝꯅ ꯇꯧꯒꯦ ꯍꯥꯏꯅ ꯇꯧꯔꯕꯅꯤ. ꯃꯇꯝ ꯈꯔꯗꯤ ꯅꯆꯥ ꯑꯩ ꯑꯁꯨꯝꯅ ꯈꯖꯤꯛ ꯆꯥꯔꯒꯦ. ꯃꯈꯣꯏ ꯃꯄꯥ, ꯏꯆꯥꯒ ꯑꯩꯒꯅ ꯋꯥꯐꯝ ꯑꯁꯤ ꯃꯨꯟꯅ ꯈꯟꯅꯔꯕ ꯇꯨꯡꯗ ꯇꯧꯕꯅꯤ. ꯃꯥꯁꯨ ꯅꯣꯏꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔ ꯃꯥꯅꯦ. ꯐꯔꯦ, ꯏꯆꯥꯒꯤ ꯄꯨꯛꯅꯤꯡꯅ ꯑꯗꯨ ꯌꯧꯅ ꯈꯜꯂꯕꯅꯤꯅ ꯏꯆꯥꯅ ꯆꯪꯁꯤꯜꯂꯕ ꯈꯣꯡꯖꯪ ꯑꯗꯨ
ꯃꯥꯏ ꯄꯥꯛꯄ ꯉꯝꯕ ꯑꯣꯏꯌꯨꯀꯣ ꯑꯗꯨꯕꯨ ꯏꯕꯦꯝꯃ ꯅꯪ ꯑꯃꯨꯛ ꯅꯥꯒꯅꯤꯀꯣ ꯆꯦꯛꯁꯤꯜꯂꯨ ꯍꯣꯏ ꯄꯥꯕꯨꯡ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯄꯣꯏꯔꯩꯇꯣꯟ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯊꯣꯛꯈꯤꯔꯝꯃꯤ ꯃꯍꯥꯔꯥꯅꯤꯅ ꯍꯥꯏ ꯅꯄꯥꯅꯁꯨ ꯌꯥꯔꯕꯁꯤꯅꯤ ꯏꯃꯥ ꯏꯆꯥ ꯆꯪꯗꯅꯅꯦ ꯀꯟꯅ ꯍꯣꯠꯅꯗꯕ ꯌꯥꯗꯦ ꯃꯤꯌꯥꯝ ꯃꯃꯥꯡ ꯑꯁꯤꯗ ꯏꯆꯥꯒꯤ ꯑꯅꯧꯕ ꯁꯛꯇꯝ ꯑꯃ ꯎꯠꯇꯨꯅ ꯑꯉꯛꯄ ꯑꯣꯏꯍꯟꯒꯗꯕꯅꯤꯀꯣ ꯍꯣꯏ ꯏꯃꯥ ꯑꯁꯨꯝꯅ ꯃꯍꯥꯔꯥꯅꯤ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯅꯣꯏꯅꯣꯏ ꯃꯈꯣꯏ ꯑꯅꯤꯅ ꯃꯇꯝ ꯀꯌꯥ ꯆꯪꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯖꯔꯝꯃꯤ ꯆꯍꯤ ꯈꯔ ꯍꯧꯆꯤꯡꯈ꯭ꯔꯕ ꯃꯇꯨꯡꯗꯅꯤ ꯌꯨꯝꯊꯪꯅꯕ ꯂꯩꯕꯥꯛꯇꯅꯤ ꯄꯥꯈꯪ ꯈꯔꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯩ ꯑꯃꯅ ꯍꯥꯏꯔꯛꯏ ꯏꯇꯥꯎꯈꯣꯏ ꯌꯨꯝꯊꯪꯅꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯔꯥꯖꯀꯨꯃꯥꯔꯤꯗꯣ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯔꯤꯅꯦ ꯑꯎꯕ ꯃꯤꯅ ꯍꯥꯏꯔꯛꯄꯅꯤ ꯃꯥꯅ ꯍꯥꯏꯕꯗꯨꯗꯗꯤ ꯐꯖꯅ ꯐꯖꯔꯝꯗꯧ ꯃꯥꯜꯂꯦ ꯑꯩꯗꯤ ꯑꯃꯨꯛꯇ ꯆꯠꯇꯨꯅ ꯃꯁꯛ ꯑꯗꯣ ꯌꯦꯡꯅꯤꯡꯈ꯭ꯔꯦꯗ ꯍꯣꯏꯅꯦ ꯑꯩꯅ ꯇꯥꯕꯗꯁꯨ ꯃꯁꯛ ꯌꯥꯝ ꯐꯖꯩꯅ ꯇꯥꯏ ꯑꯃꯨꯛꯇꯗꯤ ꯎꯗ꯭ꯔꯤ ꯀꯌꯥꯝ ꯐꯖꯕꯅꯣ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇꯗꯤ ꯌꯦꯡꯅꯤꯡꯉꯤ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯐꯠ ꯍꯥꯏꯔꯛꯏ ꯉꯥꯏꯈꯣꯗ ꯃꯗꯨꯒꯤ ꯔꯥꯖꯀꯨꯃꯥꯔꯤꯗꯨ ꯊꯥꯏꯅꯗꯤ ꯌꯥꯝ ꯅꯣꯏꯈꯤꯕꯅꯤ ꯅꯣꯏꯕ ꯍꯥꯏꯕꯕꯨ ꯄꯨꯔꯥ ꯈꯨꯅꯣꯏ ꯑꯃꯅꯤ ꯋꯥꯅꯤ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯃꯗꯨ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯌꯥꯝꯅ ꯅꯣꯏ ꯍꯥꯏꯗꯨꯅ ꯃꯃꯤꯡꯅ ꯅꯣꯏ ꯀꯧꯕꯅꯤ ꯑꯦ ꯅꯪꯗꯤ ꯀꯃꯥꯏꯅ ꯈꯪꯉꯤꯕ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯏꯄꯥꯒ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛꯇ ꯆꯠꯂꯨꯏ ꯃꯗꯨꯗ ꯎꯔꯛꯄꯩ ꯋꯥꯅꯤ ꯃꯁꯛꯁꯨ ꯌꯥꯝ ꯊꯤꯕꯅꯤ ꯅꯣꯏꯁꯨ ꯌꯥꯝ ꯅꯣꯏꯕꯅꯤ ꯅꯪꯅ ꯍꯥꯏꯔꯤꯕ ꯃꯤꯁꯛꯇꯣ ꯑꯣꯏꯔꯝꯃꯣꯏꯗ ꯃꯤ ꯑꯣꯟꯅꯔꯝꯒꯅꯤ ꯌꯨꯝꯊꯪꯅꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯗꯤ ꯁꯨꯞꯅꯇꯒꯤ ꯑꯃꯈꯛꯇꯅꯤ ꯃꯍꯥꯛ ꯅꯠꯇ꯭ꯔꯕꯗꯤ ꯀꯅꯥ ꯑꯣꯏꯗꯧꯔꯤꯒꯦ ꯑꯩꯅ ꯇꯥꯕꯗꯗꯤ ꯃꯁꯛꯀ ꯌꯥꯝ ꯐꯖꯩ ꯁꯕꯥꯟꯒ ꯌꯥꯝ ꯆꯨꯝꯃꯦꯅ ꯇꯥꯏꯗ ꯍꯣ ꯅꯪꯉꯣꯟꯗ ꯃꯤꯅ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯛꯄ ꯑꯣꯏꯔꯤꯅꯤ ꯀꯗꯥꯏꯗꯒꯤ ꯃꯌꯥꯡ ꯀꯪꯕꯅꯣ ꯈꯨꯊꯤ ꯑꯃ ꯊꯤꯕꯅꯤ ꯑꯗꯨꯅꯕꯨ ꯅꯣꯏ ꯍꯥꯏꯔꯤꯕꯗꯨꯅꯤ ꯈꯪꯗ꯭ꯔꯦꯗ ꯀꯅꯥꯅ ꯍꯥꯏꯕ ꯋꯥꯕꯨꯅꯣ ꯑꯩꯅ ꯊꯥꯖꯒꯗꯧꯔꯤꯕꯁꯤꯕꯣ ꯑꯗꯨꯕꯨ ꯏꯇꯥꯎ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯅꯤꯡꯂꯤ ꯑꯩꯗꯤ ꯏꯃꯤꯠꯃꯛꯅ ꯎꯔꯛꯂꯕꯅꯤꯀꯣ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯅꯤꯡꯗꯦ ꯃꯁꯛꯇꯣ ꯅꯈꯣꯏꯅ ꯌꯦꯡꯅꯤꯡꯉꯤ ꯍꯥꯏꯔꯒꯅ ꯅꯈꯣꯏ ꯑꯗꯨꯝ ꯆꯠꯂꯒ ꯌꯦꯡꯕꯤꯌꯨ ꯑꯁꯨꯝꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯤ ꯁꯣꯝꯗꯅ ꯀꯣꯅꯨꯡꯗꯅꯤ ꯃꯍꯥꯔꯥꯅꯤꯅ ꯃꯈꯨꯠꯇ ꯂꯩ ꯅꯥꯆꯣꯝ ꯑꯃ ꯄꯥꯏꯗꯨꯅ ꯆꯠꯂꯤ ꯏꯆꯥꯅꯨꯄꯤꯅ ꯂꯩ ꯅꯥꯆꯣꯝ ꯑꯁꯤꯕꯨ ꯆꯤꯟꯒꯦ ꯍꯥꯏꯔꯤ ꯃꯁꯤꯒꯤ ꯅꯥꯆꯣꯝ ꯑꯁꯤꯃꯛ ꯆꯤꯟꯁꯤꯜꯂꯕꯗꯤ ꯃꯍꯥꯛꯀꯤ ꯁꯛꯇꯝꯗꯣ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯖꯔꯅꯤ ꯑꯩꯒꯤ ꯏꯆꯥ ꯅꯣꯏꯅꯣꯏ ꯑꯁꯦ ꯃꯍꯧꯁꯥꯒꯤ ꯅꯣꯏꯅꯣꯏ ꯅꯠꯇ꯭ꯔꯕꯅꯤ ꯆꯍꯤ ꯈꯔ ꯑꯁꯤꯗ ꯌꯥꯝ ꯍꯣꯡꯂꯕꯖꯥꯠꯅꯤꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯇꯨꯅ ꯆꯪꯉꯤ ꯏꯃꯥꯒꯤ ꯕꯦꯝꯃ ꯍꯣ ꯏꯃꯥꯒꯤ ꯅꯣꯏꯅꯣꯏ ꯏꯃꯥ ꯑꯩ ꯁꯤꯗ ꯂꯩ ꯏꯃꯥꯒꯤ ꯕꯦꯝꯃ ꯅꯪꯗꯤ ꯅꯥꯄꯤꯒ ꯂꯣꯏꯅ ꯁꯦꯠꯄ ꯂꯣꯏꯔꯦꯅ ꯂꯣꯏꯔꯦ ꯏꯃꯥ ꯏꯃꯥꯅ ꯅꯥꯆꯣꯝ ꯄꯨꯔꯛꯄꯗꯨꯕꯨ ꯑꯩ ꯉꯥꯏꯔꯤꯕꯅꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯦ ꯍꯧꯖꯤꯛꯇꯤ ꯀꯌꯥꯗ ꯐꯖꯔꯕꯅꯣ ꯌꯦꯡꯉꯨꯅꯦ ꯁꯕꯥꯟ ꯍꯥꯏꯔꯦ ꯐꯖꯅ ꯆꯨꯝꯂꯦ ꯃꯥꯏꯊꯣꯡ ꯍꯥꯏꯔꯦ ꯊꯥꯖꯅ ꯀꯩꯗꯧꯔꯨꯒꯅꯤ ꯐꯖꯔꯦ ꯑꯁꯤ ꯃꯉꯥꯏꯗꯅ ꯀꯗꯥꯏꯅꯣ ꯏꯃꯥ ꯅꯥꯆꯣꯝ ꯍꯥꯏꯕꯕꯨ ꯄꯤꯔꯛꯑꯣ ꯑꯩ ꯆꯤꯜꯂꯒꯦ ꯁꯤ ꯏꯃꯥꯅ ꯊꯤꯠꯄꯤꯔꯛꯂꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯅꯥꯄ ꯑꯗꯨꯗ ꯅꯥꯆꯣꯝ ꯑꯗꯨꯕꯨ ꯊꯦꯠꯆꯤꯟꯕꯤ ꯐꯖꯔꯦ ꯌꯥꯝꯅ ꯐꯖꯔꯦ ꯏꯃꯥ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯑꯁꯨꯝꯅ ꯍꯣꯡꯂꯛꯀꯅꯤ ꯍꯥꯏꯕ ꯈꯛ ꯊꯥꯖꯔꯨꯗꯦꯀꯣ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯣꯏꯈꯤꯕ ꯑꯩꯒꯤ ꯁꯛꯇꯝ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯁꯛꯇꯝ ꯑꯁꯤꯒ ꯀꯌꯥꯗ ꯈꯦꯠꯅꯔꯤꯕꯅꯣ ꯑꯗꯨꯅꯤ ꯍꯣꯠꯄꯨ ꯍꯣꯠꯅꯔꯕꯗꯤ ꯉꯝꯗꯕ ꯂꯩꯇꯕꯅꯤ ꯏꯆꯥꯅꯅꯦ ꯑꯅꯣꯏꯕ ꯑꯃ ꯑꯣꯏꯗꯨꯅ ꯆꯠꯄ ꯐꯥꯎꯕ ꯉꯝꯗꯅ ꯂꯩꯕꯗꯣ ꯃꯗꯨꯗ ꯏꯃꯥꯒꯤ ꯊꯃꯣꯏ ꯑꯁꯤꯅ ꯀꯌꯥꯗꯤ ꯅꯨꯡꯉꯥꯏꯈꯤꯗꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯐꯖꯔꯦ ꯏꯆꯥꯒꯤ ꯁꯛꯇꯝ ꯑꯁꯤ ꯄꯨꯝꯑꯣꯟ ꯑꯣꯜꯂꯦ ꯐꯔꯦ ꯁꯤꯃ ꯂꯝꯄꯥꯛꯇ ꯃꯨꯛꯅꯥ ꯁꯥꯟꯅꯕ ꯌꯦꯡꯕ ꯆꯠꯀꯅꯤ ꯍꯥꯏꯕꯗ ꯑꯩꯗꯤ ꯂꯣꯏꯔꯦ ꯆꯠꯂꯁꯤ ꯏꯃꯥꯁꯨꯅꯦ ꯐꯅꯦꯛ ꯑꯃ ꯍꯦꯛ ꯍꯣꯡꯗꯣꯛꯂꯒ ꯂꯣꯏꯔꯦꯗ ꯀꯨꯏꯔꯣꯏ ꯐꯠ ꯍꯣꯡꯂꯛꯀꯦ ꯏꯃꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯔꯥꯅꯤ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯠꯇꯨꯅ ꯃꯐꯤ ꯃꯔꯣꯜ ꯍꯣꯡꯗꯣꯛꯂꯤ ꯍꯣꯡꯗꯣꯛꯄ ꯂꯣꯏꯔꯗꯨꯅ ꯏꯃꯥꯒꯤ ꯅꯣꯏꯅꯣꯏ ꯏꯃꯥ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯏꯃꯥꯁꯤꯃ ꯃꯗꯨꯒꯤ ꯃꯤꯡꯗꯣ ꯀꯧꯔꯛꯂꯅꯨ ꯍꯥꯏꯔꯒ ꯏꯍꯦ ꯏꯃꯥꯗꯤ ꯍꯦꯛꯇ ꯀꯥꯎꯕ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯑꯁꯨꯝꯅ ꯀꯧꯕꯁꯤꯗ ꯂꯩ ꯃꯇꯣꯟ ꯑꯁꯤꯗ ꯄꯛꯇꯨꯅ ꯁꯨꯝ ꯂꯩꯈ꯭ꯔꯦ ꯀꯧꯔꯔꯣꯏ ꯏꯆꯥꯕꯨ ꯅꯣꯏ ꯍꯥꯏꯅꯅꯦ ꯑꯃꯨꯛ ꯍꯟꯅ ꯀꯧꯔꯔꯣꯏ ꯑꯗꯨꯅꯦꯕ ꯅꯆꯥ ꯑꯩ ꯍꯧꯖꯤꯛꯇꯤ ꯑꯃꯠꯇ ꯅꯣꯏꯗ꯭ꯔꯕꯅꯤ ꯆꯨꯝꯃꯤ ꯏꯆꯥ ꯑꯃꯠꯇ ꯅꯣꯏꯗ꯭ꯔꯦ ꯏꯆꯥꯒꯤ ꯃꯤꯡꯕꯨ ꯏꯃꯥꯅ ꯅꯨꯡꯁꯤꯅ ꯂꯥꯡꯂꯦꯟ ꯍꯥꯏꯅ ꯀꯧꯔꯒꯦꯀꯣ ꯏꯃꯥꯒꯤ ꯂꯥꯡꯂꯦꯟ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃ ꯐꯪꯂꯕꯗ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯩ
ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯂꯝꯄꯥꯛ ꯇꯝꯅ ꯊꯣꯛꯂꯤ ꯂꯝꯄꯥꯛ ꯑꯗꯨꯗꯅ ꯃꯨꯛꯅꯥ ꯁꯥꯟꯅꯕ ꯌꯦꯡꯒꯗꯕꯒꯤ ꯃꯤꯌꯥꯝ ꯑꯃꯁꯨ ꯍꯨꯞꯇꯨꯅ ꯂꯩꯔꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯃꯐꯝ ꯆꯥꯅ ꯐꯝꯂꯤ ꯃꯐꯝ ꯑꯗꯨꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯅꯣꯏꯅꯣꯏꯕꯨ ꯎꯕꯗ ꯑꯉꯛꯄ ꯑꯃ ꯑꯣꯏꯅꯔꯝꯃꯤ ꯏꯁ ꯔꯥꯖꯀꯨꯃꯥꯔꯤ ꯅꯣꯏꯅꯣꯏꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯔꯝꯃꯦꯗ ꯃꯁꯤꯕꯨ ꯃꯥꯔꯅꯦ ꯏꯗꯥꯎ ꯃꯁꯤ ꯔꯥꯖꯀꯨꯃꯥꯔꯤ ꯅꯣꯏꯅꯣꯏꯅꯤ ꯀꯩꯅꯣꯗ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯅꯣꯏꯈꯤꯕꯗꯥꯏꯅꯦ ꯑꯗꯨꯒ ꯀꯃꯥꯏꯅ ꯑꯁꯨꯛ ꯃꯌꯥꯝ ꯀꯪꯂꯝꯂꯤꯕ ꯑꯩꯈꯣꯏꯅ ꯆꯍꯤ ꯈꯔꯁꯤꯗ ꯃꯍꯥꯛꯄꯨ ꯎꯗꯦ ꯍꯥꯏꯅ ꯍꯥꯏꯅꯈꯤꯕꯗꯨꯗꯤ ꯃꯍꯥꯛꯇꯤ ꯑꯅꯣꯏꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯃꯌꯦꯡ ꯇꯥꯅꯕ ꯁꯦꯝꯂꯤꯕ ꯑꯣꯏꯔꯝꯂꯦꯀꯣ ꯃꯁꯛ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯔꯦꯗ ꯁꯕꯥꯟ ꯃꯨꯔꯇꯤꯅ ꯆꯨꯝꯂꯤꯕ ꯃꯁꯛ ꯑꯁꯦ ꯏꯪꯒ ꯂꯥꯎꯔꯗꯅ ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗ꯭ꯔꯦ ꯑꯁꯦꯡꯕꯅꯤ ꯔꯥꯖꯀꯨꯃꯥꯔꯤ ꯅꯣꯏꯅꯣꯏ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯔꯦ ꯐꯖꯕꯤ ꯃꯥꯅ ꯃꯐꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯕꯗꯨ ꯎꯔꯒ ꯑꯎꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯊꯃꯣꯏꯗꯨ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯅꯔꯤ ꯔꯥꯖꯀꯨꯃꯥꯔꯤ ꯅꯣꯏꯅꯣꯏꯁꯨ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯕꯨ ꯈꯪꯂꯝꯃꯤ ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯑꯗꯨꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯁꯨꯝꯅ ꯔꯥꯖꯀꯨꯃꯥꯔꯤ ꯅꯣꯏꯅꯣꯏꯒꯤ ꯐꯖꯕꯒꯤ ꯃꯌꯥꯏ ꯑꯁꯤꯅ ꯂꯝꯄꯥꯛ ꯑꯗꯨꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯗꯨ ꯃꯨꯛꯅꯥ ꯁꯥꯟꯅꯔꯤꯕꯗꯨ ꯌꯦꯡꯕ ꯇꯣꯛꯇꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯅꯣꯏꯅꯣꯏꯗ ꯌꯦꯡꯗꯨꯅ ꯂꯣꯏꯅ ꯂꯩꯅꯈꯤꯔꯝꯃꯤ